Tourakkadra Hangbada Govindas Konthoujam na PAOKHUM AMATA PIKHIDRE. Huyenlan pauna wafam asigi matangda Home Minister Govindas Konthoujam da contact torubadadi Ministry of External Affairs tagi chap chaba report lauraga fogdorakle haina khangalaki. India amadi Myanmar anigi marakta lairiba ngamkhai paringi lamgi saruk khara leibak anina exchange tongnarakpa yabagi wafam thorakpadagi matang yauna pau misingna hangba wahang singi PAOKHUM Home Minister Govindas Konthoujam na PIKHIDRE. Ngasi lenga ki Home Department amasung Manipur State Population Commission na senduna demographic profile of Manipur haiba hiramda Hotel Classic Grande da numit nini jupna chathagadaba consultative meeting kam seminar hodokpagi thoramda Chief Minister Y Khemchan amadi Home Minister Govindas Konthoujam na saruk yaki. Hodokpagi thoram aduda loiraba matung paumi singa Chief Minister amadi Home Minister da hiramasigi matangda wahang sing hangna bahonaki. Chief Minister di thoram loiraba matungda thuna yangna hotel asi thadokna chatkibadagi Home Minister thorakpada paumi singna wahang kaya hangkibani. India amasung Myanmar gi marakta Manipur gi lamgi saruk khara exchange tawnabagi wafam thorakpadagi hangkiba wahang singda Home Minister Govindas Konthoujam na machin khumjinduna PAOKHUM AMATA piramkidabani. Paumi singna NRC gi matangda wafam khara phongdokpinaba haibadasu matam chabada ningthijana PAOKHUM pijage haina khumlambadagi makhataram khidi. Consultative meeting cum seminar asida Chief Minister na hai ngasigi meeting cum seminar asina maru oina demography gi matangda matam sangna Manipur miyamna amadi CSO singna khanaraga lakiba adu mapum oina amata oina tashillaga miyam gi yaifagadaba recommendation amadi constitution gi paring kaidana lakani haibigi thajaba chaungna lei. Manipur asi ban blockade amadi tongan be irangna aduki matik miyam wahan badanatana semelonda su chaungna sokhali. Maramasina miyamda khongjang junction bada laibaki kaigadaba miyamda awa ana pigadaba makhalgi khongjang junction biganu miyamgi afaba oigani haiba hiram singdadi laingaknasu achoba thodang laujage haiki. Home Minister nasu miyamna census NRC citizenship demographic change na chingba hiram singi tongan ba mawongda khanaramba amadi chamamnaba lairamba singadu ngasi akhang ai sing yauna khananinaba asida miyamda lairamba chamamnaba kaya kokhanba ngamnagani thajai. Lengang na miyam gi apamba sing center da thengkhang kayarakta takshilakli. August 5, 2019 da Assembly da warib lauduna State Population Commission aduga NRC gi warib lauduna center da taknaduna lakli. Irang lairingai gi cherekta March ama 2019 da su amuk hana warib lauduna NRC ani asi chatna hanbina ba takshinkibani haiki. Pangthokadariba census asida yumfamoiraga tungda lakadariba chahi taramuki development planning amadi Manipurna fangadaba resource ki saruk amasung public policy mayam semgadoribani. Maramasida census ki damak Manipurna karamna ningthina sem sagadage haibana chingbasu ningthina khanabata ngaifade. NRC asi chatna hanbada center na yaraklabadi institutional amadi legal gi oiba sem sagadaba singsu kopna nainaba changi haiki. Mahakna makata na hai Manipur lengakna miyam gi apama matung ina thabakaya paikhalakli demography da honglakliba kaya ga mari leinena hena mapum fana thabak paikhatpa yanaba CSO amadi miyamgi luchingba singyauna ngasigi thoramasiga mari leinena consultative committee ama semhaningbagi apamba phungdokhi miyamgi ni haiba thabak ama lakpa matandadi pumna magna amato oina chaminaba tangai fadi haiki.